Loyumbadu magi room da sanglei. Nupidu yam nungaitana famduna leiribadu loyumba ui. Mana angang adubu gyan danaba wari kya kya sukaina takli. Tauba yadabana sini, yabana sini haiduna. Loyumbana tapna. Bema haiba natra nangi mingdo. Bemana. Hoi doctor. Loyumba ngahak sumtamina lei. Karamna hodoksige khanna wari khara mathanda sagatli. Sum tumina leirambadagi makhatare. Foreman harakadoreko isase. Adubu ai mamangdasu haijakrabani. Asumna tawbase phatte haina. Sumaina ahanba tawkrabadi nangna hayengtungwai yum palaba matung angang amu oiba haibase kitang wana thokalli. Average oina haibani madumakna oiraroi haibadi natti. Adubu handagi matangsiddi nang aigi ma yengbiraga angangsiddi taibang phonbiyo. Ai nangonda excuse tawjari. Bema kaplaga. Sir, aditadi tawbino. Masi yumna khangkrabadi ai soidana tasawna hatkradi. Doctor na muti yanam sinbiyo. Ai doctor na request tawjari. Asi hairaga bemadu makhutlonaduna lei. Loyumbadu haugatuna thonong mayada leptuna santa hoigi imungi wari pumba lirai. Wari du tabada bemasu minungsi amadi phaurai. Mana tawgadoriba thabaksisu khwaidagi achawa soibani haibasi masasu khangjai. Loyumbana nangi awatpa punamak aina mateng pangani. Aduga nangsu matam khara santa hoida leiro. Moigi teimasu nangbu harau harau tawbirakani haina aina thajai. Masa matangbu phangnabadi haina ngauduna chatlibani. Pause tabada moisu haraubana loirni. Nang yaningdabra? Bema ngaihaktu wakhal mon khalli. Aroibu oina decision lauraba matung. Phare. Doctor na hairbanina aisu yazarake. Adubu aigi sani haibadudangdi khanganbirakano. Ai khubak tara lonaduna haizari. Loyumbadu mana upliba anobadu lothoktuna table da thamlaga yamna luba wahang ambatang hanglai. Adu bema nuigi yumdadi kamtawna haigani. Sisu yamna luri. Natraga asengbadu sini haiduna haidoga yengasira. Bemado mabung brozenbu khangning ningsinglai. Magi mataudu mabungna hek khangbaga ma hingloi haibasidi ma khangi. Aduna tasengna kire. Lotpagi lotpa punna losinkrake haina khallai. Moina thining muthirak lasano. Ai tuminna lotpagi lotpa adum losarage doctor. Loyumbadu haifet mathasai. Kaino tawgadoribasi haina. Adubu thoaba malaksarni angangdi manghallaroi khallamale. Waridu thaidorai. Hey, angaubi. Sidagi Dr. Grono ibung haina kawgadabani. Nang nungaitaba leiradana nangi nakta hekta selaktuini. Nang sidaga lakpa yadeko. Haiduna maltu nome. Mapisu leptana tazari bemado. Bemagi maongduda loyumbasu yamna nungaitaba haibadu oire. Asumna santada pumnamak success oire haiduna harauna pautame. Santasu khanghaude sat hekta loyumbagi clinic da mitkupada yaurai. Bemagi leiramliba maongduda minungsi amadi pui. Maramsina masan sakna khangrei. Isan yamingdu bema haibra. Bemana tamna. Mane tamo. Isal sidi wakhal nuaina lithogadawni. Nabung amma sauthok sauna leire. Mangdasu nangi nabung loyumba leire. Sidabu isal nagai wadoino. Bemadu kaisu khumde. Mangakdudang hai. Santana. Fare. Nangsu waramani. Yumna satlaga fazana pothawara Loyumbada mu onsinduna. Bhai, nangsu thabako madi sakrase. Loyumbana. Thabak pudi leite. Hoi, salase isan gapuna. Makhoi mayum hanminnarai. Somdadi bemagi imungna karimuk torokpa wakhal khanthadana thuna hekta decision loksin kibaduna amuk tungda akayatoi tholokadra khangre. Yengasi nongdambana karibu tamliba. Harau mukhoi punna santagida lagle. Paudu hana subita sutaramle. Geta moibungaiduna leirammi. Subitana noksaduna. Sango kemta koigino isan sidi. Nayumni khaluko. Bemabu konsinduna nanbi. Bema mamon noktuna. Hoi nama. Santana. Lo. Mapanda leptuna leirano.
Mama, changminaroko. Numitto makhoi punna insang ahawba ma thonglaga chaminarasi haina loyumbasu punna leire. Mayamdu sak chana chana loyumbana amuksu ngasai wadu santawaiga punna tanaba mu hore. Bema, nakhoi imungi mina amukam dawba. Aikhoina tawriba thabaksibu sumlibra khangdrene. Bemana tapna haire. Aigi phibamse imadi khangre. Masibu manghannaba toina haibane. Aibu kihan khanganduna yumdagi thorakani. Sagai janthabi haina thina ngangbado ai amuk taba pamdre. Sirasu ai khuyatu siba ngamgani thajadre. Ai tasengna yam ware doctor. Santana marak thalai. Hoida. Moina tawda tawraklaga kai kaino aikhoi myam khanaba haiduni. Subitasu. Moina hekta phuseba tawba yabrane. Inamana phasana haijagani. Asumna numit manga tarani di haughre. Loyumbasu kitang narakpada mangonda paw hairau haiduna tatana haibani Bemada. Bemagi wakhaldasu sap yungna khankre. Manamam babungsingi ningbadadi thungalamagi haina. Bemagi mungsu thibam mama khangkidabana kaya lumnadi thirakidre. Tumina sum leigre. Masawai sangdabaga imungi kupnom bumba subitana hone. Atay gi sunate. Angang dubu makhoina kupna senazabani. Bemasu tha sujalakpana mamit mamai pangwa matam yorokle. Imungdo kwilang langi. Hospital gi betuda Bema heptuna magi operation gi matam ngaiduna leiri. Humangana pikangduna pre haiduna leibaduda normal poknabu honabani. Adubu Bema gi phibamdu yengba ngamdre. Subitana. Loyumba yaragadi khara thuna tongnaba tawrase. Normal oina tawbase. Angangshisu masayam sole. Ai yengba ngamdre. Loyumbana kupna yenglaga. Hoi, ai sukhalabani. Santadu amagi question cheli. Bemadu operation theater de insinkre. Aroibu oina changlamdaida Subitana makokta nungsina nanbi. Tikta kaidana angangdu unaba oirasanu haina hairibani. Matai manaudu mapanda operation loiba ngaiduna lei. Loyumbadu thoraktuna. Congratulations. Bhai, angang nupa ama phangi. Matai manawani dudi ahingda numit thokpaga chap manakre. Santadu mamittagi mapi taduna Loyumbadu konsili. Bhai, thank you. Loyumba nolaga. Ai washroom phawdi sangkigedana. Masagi nungsiba saktamdu ubada haraubana loire. Subitadi angangdu pamduna aigi isa leire haina mi khudingda uninglabani. Bemadu mapi taduna tawriba moongdubu yengduna lei. Numidang wairamgi saktamni. Subita sak ising lokhatpa mayumda haithage khalli. Phirol kharasu sindoke khanna. Bobo hoida hairasu yabani. Adubu nupigi thabak thoram oibasida pakhanga oisille. Hainaroi khanduna mayumda haithage khallibani. Bobo hoi bosa hoinasu hospital la lakya haina toina haibani. Moina yumdu ihang hangaurani nungaite haiduna lakningdabani. Subitana. Dada, ai yum phawda haitharugige. Dada sum leramba yadoira. Kamai tawsige? Santana. Nang chatluro sa isingdo puraga lao. Aduga ai mu haithaba haiduni. Asumna Subita mayumda chatlamdaida Bemagi manakta changsinduna hairami. Bema inamma yumda chatlukige. Phatlake. Nang dabu hoida hairasu yabani. Pakhang ngakta goisille. Aisu ikoi koire. Nang phasana leiramuko. Bemadu manamada yengaga noktuna mangaktu nomli. Subitasu gari ma kauduna chatkre. Santasu mapanda haksit langbu oina ngahak tholakpani. Ka manungduda leibadu boring surabani. Fresh oinaba nungsit chaba tholakpani. Numidangdi oisalaklabani. Bema manakta ningaidana tumliba masadu ubada kalakpa khambanba mama amu oibagi masadu nungsiba phaurai. Kaigino khangda mathamoida migi oikrani khanba ithillama tatana insilai. Imagi pungo. Imana nangidamak karisu tawba ngamloidori. Aise yam thonedako. Aigi sadi mama ai khakine. Kanagisu oibiyara. Hiplama masadu tapna haugalai. Angang dubu pamkhatuna tuminna hospital gi wang malana chenthorakle.
operation tawbada ngairiba masa adu ison solibani numidangi matamga oire khara sumamme asum chelakpana kitang sangnadi lakle ikhang khanghodana car ama kanna thogalai athuba magi thorokpagi maongni bemana sansilakpaga brake phaba nanghodana gari na thomle gari dudi pakhatna hanna yenglamdana kanna thoduna chatkre bemadi pikliba ngangduga ina pungang ngangduna lambida taduna lehore ngahaktudadi kananasu mana taduna leiribadu ubidre lambiga oire thoina changsinbatane somdana santa mapanda kuisa chatuna leiri ayingba nungsituna masada yeibada kayadi nungaikre masa ama phangjabagi haraubana masu leifam khangdrabani bemagi manakta leibadu nungaitaduna mapanda thorokpani sum leirambadagi mayam marang tonare kaidrojano mayam irang langnaida phone adu lothokuna Sunita da call tawi nangbu lakri bro oh laktori ngahak ngaramo yorulani oi thuna yoksilo ayamu yimda kumge dada bemati madi hiporiye aisu hospital gi manam sida leifam amai khangkhang de haina mapan sum leirambani dada kuina leitholano aisu yorulani sangesu sangbiramodana hospital gi gatekeeper du mayam lang badom da senki ai phone thamage ko law santa phone du thamlaga mayam irang lang nei haiduna bemagi manakta thuna sanglakpani adubu bemado phamung du da heptuna leiramdre mayam lang na riba maraktu dagi nupi mana hailai angang du puraga sekau senkibado mitsina uraglabani atopa manamu kanam uhodra jala kana no sangbiradi fagadawni mathanu tokpirira amanamu tu asigi bungose asigi misumale ai sunga sai uhobani santagi manakta sanglakuna nupiduna hangai ibungo hoigi angang singama ngasi delivery tawbibra santa tingak yengduna khumai hoi mane kaidobi yoroge nupiduna noina mapanda leiringai pikliba angang duga mama dugadi hospital sidagi senkrene noi kemtu uhodra aikhoisu khamge tawbani hatu senkrene santa pungangangna ha aikhoi bemabo kadomda senkibage mayam dudagi na thaiduna mapanda senthorakle pak toramba magi gari tu lothokuna lambirom da lakle hospital dagi kitang na thaina leiriba lambirom da asum gari du thorai gari ki mengal du da mi khara ikoi sindra leiri badu ure tawriba mayam duna mafam du traffic jam thoale masadu pakhat ba magaloina na gari du dagi kumtharaktuna mayam marak tu da yeng be ausile mama siramale ne angang sin hingni ne noi kana no yeng duna le no hospital busine question duna yeng liba mayam marak tu dagi nupi man hairakpani santadu mayam marakudagi mangtu haifet thangatuna yengbani bemana tawramliba matawduda ngakpana loikre ikoi bemana traside sensinduna bemabu pomkhatli kapna mayam duda kuyengduna hairei sidi ikoi bemane bema nang toisi kaino nabungda kai nungaitaba leige nanamba laklaga ai kari haina paukhom pidino se hogalo yumjasilo yumsasi launi nangbo se hogalo nangi kai pendaba leituna ibungda taklamdana lona satlino mayam maraktuda amuk onsilaga mayam aigi salgi mate amta pangbiyo kaido noini yenga leidubo aikhoi mate amta pangbiyo mayam dasu mahi yengnarambadagi santagi moongduda kappa yawnarei santa police kauduna mafamdudagi bemabu lokhathalli Sunita su sakpuraga hospital tu lakpani tariba pausingsina masadu leitana leiba ngamdre mama du di kanba ngamdre usinna angang du di kanba ngamhore bemagi aroiba mathau mangam pangthoknaba santana magi mayumda putharakle Sunita di ningamdabagi maina masadu thungna sakle loyumba su nungaite phana kanadi kannabu hotnabani adubu matamdo khara thengkhra male Sunita du kappe tengtha duna kause
ꯑꯩꯒꯤ ꯁꯟꯁꯦ ꯃꯔꯥꯏꯕꯛ ꯃꯊꯧꯅ ꯊꯤꯗꯀꯣ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯤꯐꯥꯎ ꯍꯦꯛ ꯌꯦꯡꯕ ꯅꯪꯗꯅ ꯆꯠꯈꯤꯗ ꯏꯅꯝꯃ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯅꯔꯣꯏꯌꯦ ꯕꯦꯝꯃ ꯅꯪꯒꯤ ꯅꯅꯝꯃꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯅꯝꯃ ꯅꯪꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯞꯄꯁꯨ ꯄꯪꯀꯞꯇ ꯀꯞꯂꯦ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯣꯏꯕꯅꯤꯅ ꯃꯤꯅꯁꯨ ꯄꯤꯛ ꯆꯣꯜꯂꯤ ꯀꯅꯥꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯇꯣꯜꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅ ꯁꯨꯔꯦ ꯕꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯃꯒꯤ ꯅꯥꯀꯣꯡꯗꯒꯤ ꯃꯊꯪ ꯇꯥꯟꯅꯔꯛꯇꯨꯅ ꯕꯦ ꯑꯃ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯇꯥꯔꯦ ꯁꯨꯕꯤꯇꯥꯅ ꯕꯦ ꯑꯃꯒꯤ ꯃꯅꯝꯃ ꯊꯥꯅꯤꯜꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯤꯁꯤꯗ ꯏꯃꯨꯡ ꯑꯅꯤꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯦ ꯃꯤꯁꯤ ꯃꯤꯅꯥꯒ ꯌꯥꯎꯕꯅ ꯋꯥ ꯀꯩꯁꯨ ꯌꯥꯝꯅ ꯁꯥꯡꯊꯅꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯦ ꯑꯃꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯏ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯑꯀꯥꯎꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯏꯁꯣꯔ ꯃꯥꯒꯤ ꯑꯇꯥꯡꯕ ꯈꯨꯗꯣꯜꯅꯤ ꯀꯨꯏꯅ ꯎꯔꯛꯇ꯭ꯔꯕ ꯕꯦ ꯑꯃꯒꯤ ꯃꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯁꯥꯟꯇ ꯃꯥꯒꯤ ꯑꯣꯐꯤꯁꯇꯒꯤ ꯉꯟꯇꯥ ꯍꯜꯂꯛꯏ ꯊꯕꯛ ꯈꯔ ꯀꯣꯝꯕꯅꯔ ꯀꯩꯅꯣ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯎꯅꯤꯡꯗꯅ ꯆꯦꯜꯂꯛꯂꯤꯔ ꯈꯪꯗ꯭ꯔꯦ ꯒꯥꯔꯤꯗꯣ ꯐꯠ ꯊꯧꯖꯤꯜꯂꯒ ꯁꯨꯃꯥꯡꯗ ꯈꯥꯝꯃꯤ ꯏꯆꯥꯊꯣꯏ ꯄꯄꯥꯒꯤ ꯑꯊꯣꯏꯕ ꯄꯥꯃꯦꯜ ꯄꯄꯥ ꯂꯥꯛꯂꯤ ꯄꯥꯃꯦꯜ ꯁꯥꯟꯅꯔꯝꯕꯗꯒꯤ ꯆꯦꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯄꯥꯒꯤ ꯅꯥꯛꯇ ꯉꯥꯍꯧ ꯆꯦꯜꯂꯛꯏ ꯄꯄꯥ ꯂꯥꯛꯑꯦ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯤ ꯀꯗꯥꯏ ꯃꯈꯨꯠ ꯃꯆꯥꯗꯨ ꯇꯤꯡꯊꯣꯔꯛꯏ ꯀꯩꯒꯤ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯣꯏꯗꯣꯏꯅꯣ ꯇꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯀꯦꯠꯇꯒꯤ ꯆꯣꯀ꯭ꯂꯦꯠ ꯃꯌꯥꯝ ꯂꯧꯊꯣꯔꯛꯇꯨꯅ ꯄꯤ ꯄꯥꯃꯦꯜ ꯆꯣꯀ꯭ꯂꯦꯠꯁꯤꯡꯗꯨ ꯄꯨꯂꯞ ꯄꯥꯏꯔꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯡꯒꯠꯇꯨꯅ ꯁꯤꯅ ꯇꯨꯝꯃꯝꯗꯥꯏꯒꯤ ꯁꯤꯅ ꯕꯣꯜ ꯀꯥꯎꯔꯝꯗꯥꯏꯒꯤ ꯁꯤꯗꯤ ꯄꯄꯥ ꯀꯩꯒꯤꯅꯣ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯤ ꯁꯥꯟꯇꯅ ꯅꯣꯛꯂꯒ ꯁꯤꯅ ꯄꯄꯥꯒꯤ ꯑꯣꯏꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯨꯞꯄꯤ ꯉꯁꯤꯗꯤ ꯏꯕꯨꯡ ꯑꯗꯣ ꯀꯌꯥꯗ ꯍꯔꯥꯎ ꯇꯌꯥꯝꯂꯤꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯄꯥꯃꯦꯜ ꯀꯤꯠ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯁ꯭ꯀꯨꯜ ꯊꯥꯕ ꯍꯧꯔꯦ ꯁ꯭ꯀꯨꯜ ꯆꯠꯄꯁꯨ ꯅꯣꯡꯃꯇ ꯅꯤꯡꯉꯥꯏ ꯇꯧꯗꯦ ꯁꯨꯕꯤꯇꯥꯅ ꯃꯃꯥꯒꯤ ꯄꯥꯃꯦꯜ ꯁꯤꯗ ꯂꯥꯛꯑꯣ ꯏꯆꯥ ꯁ꯭ꯀꯨꯜ ꯊꯦꯡꯉꯅꯤ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯛꯑꯣ ꯄꯥꯃꯦꯜ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯇꯨꯡꯗꯒꯤ ꯀꯣꯜꯂꯤ ꯃꯃꯥ ꯑꯩ ꯍꯟꯗꯛꯀꯤ ꯁꯟꯗꯦꯗꯗꯤ ꯄꯥꯔꯛꯇ ꯄꯨꯕꯤꯌꯨꯀꯣ ꯄꯥꯔꯛ ꯄꯜꯂꯛꯄꯗꯨꯗ ꯁꯨꯕꯤꯇꯥ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯇꯦꯟꯖꯤꯡꯗꯨ ꯃꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯄꯒꯨꯝ ꯇꯧꯏ ꯃꯃꯥ ꯄꯨꯕꯤꯔꯣ ꯍꯥꯏꯔꯣ ꯄꯄꯥꯗꯁꯨ ꯑꯩꯅ ꯍꯥꯏꯒꯗꯣꯏꯅꯤ ꯀꯣ ꯄꯨꯕꯤꯌꯨꯀꯣ ꯁꯨꯕꯤꯇꯥ ꯒ꯭ꯌꯥꯟ ꯐꯠ ꯂꯥꯛꯏ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯄꯨꯅꯤꯌꯦ ꯀꯩꯒꯤ ꯄꯨꯔꯣꯏꯗꯣꯏꯅꯣ ꯏꯆꯥꯅ ꯍꯥꯏꯕꯕꯨ ꯃꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯄꯥꯃꯦꯜ ꯐꯠ ꯍꯧꯒꯠꯇꯨꯅ ꯌꯦ ꯐꯟ ꯆꯣꯡꯗꯨꯅ ꯂꯥꯎꯏ ꯄꯥꯔꯛꯇ ꯄꯨꯕꯤꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯁꯨꯕꯤꯇꯥ ꯃꯗꯨ ꯌꯦꯡꯂꯒ ꯄꯦꯟꯅ ꯅꯣꯛꯆꯩ ꯂꯥꯛꯑꯣ ꯕꯦꯟ ꯀꯀꯥ ꯂꯥꯛꯂꯅꯤ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯃꯆꯥ ꯃꯔꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯤ ꯃꯃꯥ ꯉꯁꯤꯗꯤ ꯐꯨꯔꯤꯠ ꯒ꯭ꯔꯤꯟ ꯂꯤꯠꯀꯗꯕꯅꯤ ꯁꯨꯕꯤꯇꯥ ꯃꯃꯤꯠꯇꯨ ꯁꯨꯛꯇꯣꯛꯇꯨꯅ ꯏꯁ ꯃꯃꯥꯗꯤ ꯀꯥꯎꯊꯣꯛꯂꯦꯗꯅ ꯌꯦꯜꯂꯣꯁꯦ ꯁꯨꯝ ꯂꯤꯠꯂꯁꯤ ꯃꯃꯥꯁꯦ ꯑꯉꯥꯎꯕꯤ ꯁꯅꯣ ꯊꯣꯡꯕꯤ ꯑꯣꯜꯂꯤꯅꯤ ꯏꯆꯥꯒꯤ ꯐꯤ ꯁꯨꯕ ꯀꯥꯎꯔꯦ ꯄꯥꯃꯦꯜꯅ ꯊꯕꯠ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯈꯦꯠꯇꯣꯛꯅꯩ ꯈꯠꯅꯔꯦ ꯅꯪꯒ ꯑꯩꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯨꯕꯤꯇꯥ ꯃꯗꯨ ꯎꯔꯒ ꯏꯆꯥ ꯁꯣꯔꯤ ꯃꯃꯥ ꯑꯥꯏ ꯔꯤꯌꯦꯂꯤ ꯁꯣꯔꯤ ꯀꯦꯟ ꯌꯨ ꯍꯤꯌꯔ ꯃꯤ ꯄꯥꯃꯦꯜꯅ ꯃꯦ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯆꯠꯇꯧꯕꯒꯤ ꯄꯨꯟꯅ ꯊꯧꯃꯤꯟꯅꯔꯛꯏ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯤ ꯇꯤꯐꯤꯟ ꯄꯦꯟꯁꯤꯜ ꯏꯔꯦꯖꯔ ꯁꯨꯅ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯏ ꯒꯦꯠꯇ ꯕꯦꯟ ꯀꯀꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯟꯗ ꯀꯥꯈꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥ ꯕꯥꯏ ꯕꯥꯏ ꯃꯈꯨꯠꯇꯨ ꯐꯠ ꯍꯥꯏꯔꯝꯃꯤ ꯕꯦꯟꯗꯨꯁꯨ ꯊꯧꯈ꯭ꯔꯦ ꯂꯋꯔ ꯀ꯭ꯂꯥꯁ ꯑꯣꯏꯕ ꯃꯔꯝꯅ ꯑꯉꯥꯡꯁꯤꯡꯁꯤ ꯀ꯭ꯂꯥꯁ ꯀꯩꯁꯨ ꯌꯥꯝꯂꯨꯕ ꯅꯠꯇꯦ ꯍꯥꯞ ꯄꯤꯔꯤꯉꯩ ꯃꯇꯝꯗ ꯄꯥꯃꯦꯜꯗꯨ ꯃꯌꯥꯝꯒ ꯆꯤꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯩ ꯀ꯭ꯂꯥꯁ ꯃꯊꯪ ꯂꯣꯏꯔꯦ ꯕꯦꯜ ꯇꯥꯔꯛꯄꯗꯒꯤ ꯑꯉꯥꯡ ꯄꯨꯝꯕ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯒꯦꯠꯂꯣꯝꯗ ꯊꯣꯔꯛꯏ ꯄꯥꯃꯦꯜ ꯍꯣꯏꯒꯤ ꯕꯦꯟ ꯑꯗꯨ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯂꯥꯛꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯟꯅꯒꯤ ꯉꯥꯏꯐꯝꯗꯨꯗ ꯕꯦꯟꯗꯨ ꯈꯥꯝꯂꯝꯗ꯭ꯔꯦ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯕꯦꯟ ꯉꯥꯏꯔꯤ
Angangsingdu amaga wari sanai. Sak lamebu. Amana mu. Aidi yumda satninge. Amana. Ben kakase kaidorojano. Hojib holakti. Ngatangduda pamelgi makhuttu maninglomdagi kanano khangdaba amana phat pharae. Pakatpoi thugatpoi pameldu phat onthore. Wangchaw nupa ama makoisu isom somba oversize ki fruit ama sulili. Mamaidu nokphet tawna mamittu munna yengduna leirami.